ꯍꯧꯈꯤꯕ ꯇꯥꯡ 5ꯒꯤ ꯅꯨꯃꯤꯗꯥꯡ ꯂꯥꯛꯈꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯥꯛ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯔꯒ ꯊꯥꯒꯠꯂꯛꯈꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯊꯥꯒꯠꯂꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯡꯉꯊꯦꯜ ꯃꯩꯔꯥ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯡꯉꯊꯦꯜꯒꯤ ꯃꯤꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯡꯉꯊꯦꯜꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯕ ꯑꯣꯏꯅ ꯎꯍꯜꯂꯤ꯫ ꯂꯥꯡꯉꯊꯦꯜꯗꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯛꯗꯥꯎꯟ ꯂꯥꯎꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯗꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯄꯤꯗꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯌꯥ ꯆꯠꯇꯅ ꯂꯩꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯅ ꯅꯥ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯦ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯒꯠꯄꯤꯔꯤꯕꯅꯣ? ꯄꯩꯁꯥ ꯀꯌꯥ ꯐꯪꯕꯅꯣ ꯁꯦ ꯊꯥꯒꯠꯄꯒꯤꯗꯃꯛꯇ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛꯅꯣ? ꯅꯥ ꯑꯅꯤꯒꯤ ꯋꯥ ꯇꯥꯗꯅ ꯅꯥ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯕꯤꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯔꯤꯕꯁꯤ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯀꯥꯟꯗꯩꯗ ꯀꯔꯝꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯄꯤꯔꯤꯕ ꯄꯣꯠꯅꯣ? ꯆꯥꯔ ꯇꯧꯕꯁꯦ ꯅꯥꯛ ꯑꯅꯤꯒꯤ ꯋꯥ ꯇꯥꯔꯒ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯅꯥꯛ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯔꯒ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯁꯦ ꯊꯥꯒꯠꯄꯤꯒꯅꯨ꯫ ꯂꯥꯡꯉꯊꯦꯜꯒꯤ ꯈꯨꯡꯒꯪ ꯑꯃꯕꯨ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯟꯕꯁꯦ ꯈꯟꯕꯤꯒꯅꯨ꯫ ꯂꯥꯡꯉꯊꯦꯜꯒꯤꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯂꯕ ꯂꯩ, ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯇꯧꯅꯉꯥꯏ꯫ ꯑꯗꯨ ꯂꯥꯡꯉꯊꯦꯜꯒꯤ ꯃꯤꯁꯤꯕꯨ ꯀꯩꯁꯨ ꯑꯣꯏꯅ ꯈꯜꯂꯒ ꯂꯥꯡꯉꯊꯦꯜꯁꯤꯕꯨ ꯗꯥꯎꯟ ꯇꯧꯅ ꯇꯧꯕꯤꯕꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ꯫ ꯃꯤꯌꯥꯝ ꯄꯨꯟꯕꯗ ꯃꯁꯤꯒꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯆꯟꯖꯔꯅꯤ꯫ ꯋꯨꯃꯦꯟ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁꯇꯤ ꯃꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥꯒꯤꯅꯦ ꯍꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯥ ꯑꯅꯤꯒꯤ ꯋꯥ ꯇꯥꯗꯅ ꯅꯥ ꯑꯃꯈꯛꯇꯪꯒꯤ ꯋꯥ ꯇꯥꯔꯦ ꯍꯥꯏꯔꯒ ꯁꯨꯛ ꯌꯥꯝꯅ ꯂꯨꯖꯗꯕ ꯀꯩꯅꯣꯗꯨꯕꯨ ꯃꯑꯣꯡ ꯇꯥꯖꯗꯕ ꯄꯣꯠ ꯑꯁꯤꯕꯨ ꯍꯦꯛꯇ ꯚꯤꯗꯤꯑꯣꯗ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯕꯤꯔꯛꯄ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕꯅꯣ? ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯅꯦꯅ ꯆꯣꯡꯊꯣꯔꯛꯏꯁꯤ ꯀꯔꯝꯍꯥꯏꯅꯅꯣ? ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤ, ꯀ꯭ꯂꯕ ꯂꯩꯔꯤ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯔꯤꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯅ ꯑꯩꯈꯣꯏ ꯂꯥꯡꯉꯊꯦꯜ ꯄ꯭ꯔꯖꯥꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯎꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯁꯨꯃꯥꯏꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯇꯧꯕ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯤꯅꯣ? ꯂꯥꯡꯉꯊꯦꯜꯁꯤꯕꯨ ꯈꯨꯜ ꯑꯣꯏꯅ ꯈꯟꯕꯤꯗ꯭ꯔꯕ꯭ꯔꯥ? ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯅ ꯀꯥ ꯑꯃꯈꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛꯀꯤ ꯕꯤꯆꯥꯔ ꯇꯧꯕꯗꯨꯅꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ? ꯐꯤꯜꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯀꯅꯥꯅ ꯀꯩꯗꯧꯔꯤꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯒꯠꯄꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯇꯧꯅꯕ ꯊꯣꯛꯄꯤꯔꯛꯄ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯥꯛ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯦ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯤꯆꯥꯔ ꯇꯧꯔꯒ ꯍꯦꯛꯇ ꯊꯥꯒꯠꯄꯤꯔꯛꯄꯗꯨꯗꯤ ꯂꯥꯡꯉꯊꯦꯜꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯖꯗꯦ꯫ ꯃꯗꯨꯒꯤ ꯕꯤꯆꯥꯔꯗꯨꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯅꯕꯒꯤꯅꯤ꯫ ꯑꯥꯔ.ꯀꯦ. ꯁꯣꯃꯦꯟꯗ꯭ꯔꯣ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯤꯌꯥꯝꯅ ꯀꯥꯏꯀꯨ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯦ ꯅꯁꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯂꯥꯡꯉꯊꯦꯜ ꯄ꯭ꯔꯖꯥꯅ ꯀꯥꯏꯀꯨꯕꯨ ꯋꯥꯔꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗු ꯅꯥꯛ ꯌꯦꯠ ꯑꯅꯤꯒꯤ ꯄꯥꯎ ꯇꯥꯗꯅ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯕ ꯋꯥꯍꯩꯅ ꯅꯁꯥꯅ ꯃꯤꯌꯥꯝꯕꯨ ꯍꯦꯛꯇ ꯍꯨꯜꯂꯒ ꯉꯥꯡꯉꯛꯄꯁꯦ ꯂꯥꯡꯉꯊꯦꯜ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯔꯧꯖꯩ꯫ ꯃꯌꯥꯝꯅ ꯀꯥꯏꯀꯨ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯀꯥꯏꯀꯨ ꯍꯥꯏꯕ꯭ꯔꯥ ꯁꯣꯃꯦꯟꯗ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯐꯤꯂꯝ ꯀꯨꯝꯃꯦꯅ ꯃꯥꯅ ꯌꯥꯝꯅ ꯕꯣꯁ ꯇꯧꯗꯅ ꯅꯥꯛ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯁꯨꯛ ꯂꯨꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯄ꯭ꯔꯖꯥꯒꯤꯁꯨ ꯁꯦꯕꯥ ꯇꯧꯒꯦꯅ ꯊꯣꯛꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅꯥꯛ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯥꯅ ꯚꯤꯗꯤꯑꯣꯗ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯊꯥꯗꯣꯔꯛꯄꯗꯨꯗꯤ ꯃꯥꯒꯤ ꯀꯣꯛꯇꯨꯗꯤꯕꯀꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯜꯂꯦ꯫ ꯃꯥ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯌꯥꯔꯣꯏ, ꯃꯥꯏ ꯀꯣꯛꯇꯨꯗꯤ ꯅꯥꯎꯅꯤ, ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕ ꯆꯦꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯅꯈ꯭ꯔꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯣꯏꯁꯟꯅꯈ꯭ꯔꯕ ꯄꯣꯠ꯫ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯆꯦ ꯑꯁꯤꯅꯤ, ꯆꯦ ꯑꯁꯤꯅ ꯈꯨꯗꯝꯅꯤ꯫ ꯄꯨꯂꯤꯁꯇ ꯂꯣꯏꯁꯟꯅꯈ꯭ꯔꯕꯅꯦꯁꯦ ꯈꯣꯡꯖꯣꯝꯒꯤ ꯄꯤ.ꯑꯦꯁꯇ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯗ ꯑꯃꯨꯛ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯩꯗ ꯆꯠꯍꯜꯂꯤꯕ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯦ ꯍꯥꯏꯔꯒ ꯂꯥꯡꯉꯊꯦꯜ ꯑꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯐ꯭ꯔꯤꯀꯥ ꯖꯪꯒꯜꯗ ꯂꯩꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯄ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯇꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯕꯤꯔꯤꯕ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯄꯨꯂꯤꯁꯀꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯃꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ꯫ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯀꯥꯏꯀꯨꯅ ꯉꯥꯡꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯗꯒ ꯑꯦꯛꯇꯤꯡ ꯇꯧꯕ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ
ꯍꯦꯛꯇ ꯃꯥꯗꯤ ꯐꯦꯁꯕꯨꯛ ꯁꯤꯗꯩꯁꯤꯗ ꯁꯤꯌꯔꯒ ꯑꯣꯏꯅ ꯇꯧꯔꯀꯥꯟ ꯐꯖꯅ ꯉꯥꯡꯕꯗꯨ ꯅꯥ ꯑꯅꯤꯒꯤ ꯇꯥꯔ ꯉꯥꯡꯕꯤꯔꯝꯕ ꯑꯣꯏꯗꯤ ꯄꯦꯟꯒꯗꯕ ꯂꯥꯡꯉꯊꯦꯜꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯅꯥ ꯑꯃꯈꯛꯇꯪꯒꯤ ꯇꯥꯔꯒ ꯉꯥꯡꯕꯗꯨꯗꯤꯕꯀꯣ ꯅꯪꯒꯤ ꯐꯤꯂꯝꯗꯣ ꯑꯩꯈꯣꯏ ꯂꯥꯡꯉꯊꯦꯜꯗ ꯁꯨꯡꯀꯥꯞ ꯀꯥꯞꯄꯔꯣꯏ ꯁꯨꯡꯌꯦꯡ ꯌꯦꯡꯉꯔꯣꯏ ꯃꯁꯤꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯂꯥꯡꯉꯊꯦꯜ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯃꯁꯤ ꯅꯥꯛꯅ ꯑꯃꯈꯛꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯃꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯅꯤ ꯊꯥꯒꯠꯄꯅꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯄꯣꯠ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯅꯥꯌꯦꯛꯀꯤ ꯄꯥꯎ ꯂꯧꯔꯒ ꯍꯥꯞꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯉꯗꯣ ꯂꯥꯡꯉꯊꯦꯜꯒꯤ ꯀꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯂꯥꯛꯑꯒ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯥꯅ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯊꯥꯒꯠꯂꯛꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯚꯤꯗꯤꯑꯣꯅꯤ ꯅꯥꯛꯅ ꯑꯃꯈꯛꯇꯪꯒꯤ ꯇꯥꯔꯦꯔꯒ ꯍꯦꯛꯇ ꯇꯧꯔꯛꯄꯅꯤ ꯃꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯗꯨ ꯊꯥꯖꯕꯤꯒꯅꯨ ꯃꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯅ ꯈꯪꯗꯕ ꯀꯌꯥꯁꯦ ꯈꯪꯅꯤꯡꯉꯒꯗꯤ ꯂꯥꯡꯉꯊꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀꯂꯕ ꯁꯪꯁꯊꯥꯟꯁꯤꯡꯗ ꯍꯪꯕꯤꯔꯣ ꯑꯗꯨꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯥꯔ ꯀꯦ ꯁꯣꯃꯦꯟꯗ꯭ꯔꯣ ꯀꯥꯏꯀꯨ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯁꯤꯗ ꯍꯪꯕꯤꯔꯨ ꯂꯥꯎ ꯂꯥꯡꯉꯊꯦꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕ ꯐꯪꯁꯟ ꯂꯩꯔꯤꯕꯁꯤꯗ ꯍꯪꯕꯤꯔꯨ ꯂꯥꯎ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯉꯒ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯉꯒ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯤꯅꯕꯨ ꯉꯥꯡꯒꯦ ꯐꯅꯕꯨ ꯉꯥꯡꯒꯦ ꯑꯗꯨꯗ ꯉꯥꯡꯕꯤꯔꯣ ꯆꯩꯕꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯦ